ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ 2025ꯀꯤ ꯃꯣꯁ ꯁꯛꯁꯦꯁꯐꯨꯜ ꯄꯣꯄꯨꯂꯔ ꯔꯤꯌꯦꯜ ꯏꯚꯦꯟꯗ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯄꯨꯊꯣꯛꯄ ꯕꯣꯂꯤꯋꯨꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯤꯇ꯭ꯌ ꯙꯔꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯠ ꯐꯤꯂꯝ ꯙꯨꯔꯟꯙꯔꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯊꯝꯕꯅꯦꯜꯗꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕ ꯂꯥꯛꯄꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯃꯗꯤ ꯙꯨꯔꯟꯙꯔ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯅꯠꯆꯗꯦ ꯇꯧꯕꯇꯕꯨ ꯙꯨꯔꯟꯙꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯆꯧꯕ ꯑꯦꯖꯦꯟꯗꯥ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯑꯃ ꯁꯟꯗꯣꯛꯈꯤꯕꯅꯣ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯁꯥꯒꯠꯄ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ favor of the film. Do you think at least this debate is now settled? The viewers, the audience has accepted Dhurandhar. They don't really think that it's propaganda or problem. Despite being banned in Pakistan and several Gulf nations, Dhurandhar refuses to stay out of headlines. Exclusive. This is a mega exclusive brought to us by Security Affairs Editor Manoj Gupta on the movie Dhurandhar. Even after being banned in Pakistan over its anti-Pakistan content, the movie seems to be a huge hit in Pakistan. Pirated versions are being circulated and the links of the movie are available on many sites including the torrents. Pakistan's social media account ꯐꯤꯂꯝ ꯑꯁꯤ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥꯒꯤ ꯊꯧꯅꯥ ꯐꯕ ꯁ꯭ꯄꯥꯏ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯆꯧꯕ ꯒꯦꯡ ꯑꯃ ꯌꯥꯎꯗꯨꯅ ꯃꯍꯥꯛꯅ ꯑꯦꯖꯦꯟꯠ ꯑꯃ ꯑꯣꯏꯅ ꯂꯩꯕꯒꯤ ꯋꯥꯔꯤ ꯑꯃ ꯎꯠꯂꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯐꯤꯂꯝ ꯑꯁꯤꯅ ꯂꯣꯏꯔꯕ ꯐꯥꯎ ꯐꯤꯂꯝ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯁꯥꯒꯠꯄ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛ ꯀꯌꯥ ꯑꯃꯒꯤ ꯔꯤꯌꯦꯜ ꯐꯨꯇꯦꯖ ꯍꯥꯞꯂꯤ ꯐꯤꯂꯝ ꯑꯁꯤꯗ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯔꯟꯕꯤꯔ ꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯒꯦꯡ ꯗ꯭ꯔꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯣꯡꯃꯩ ꯌꯣꯟꯕ ꯑꯆꯧꯕ ꯒꯦꯡ ꯑꯃꯗ ꯌꯥꯎꯕꯒꯤ ꯁꯛꯇꯝ ꯎꯠꯂꯤ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯂꯣꯟ ꯂꯥꯡꯂꯤꯕ ꯔꯟꯕꯤꯔ ꯁꯤꯡ ꯑꯁꯦꯡꯕꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯇꯥꯔꯒꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏ ꯑꯃꯍꯦꯛꯇꯗ ꯕꯦꯖ ꯇꯧꯗꯨꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯑꯃꯈꯛ ꯅꯠꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯖ ꯍꯥꯏꯕ ꯑꯃꯒ ꯏꯟꯁꯄꯥꯌꯔ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩ ꯕꯦꯖ ꯍꯥꯏꯕ ꯑꯁꯤꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯉꯒ ꯐꯤꯂꯝ ꯑꯗꯨ ꯄꯨꯊꯣꯛꯄꯅꯤ ꯃꯁꯤꯗ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯁꯥꯒꯠꯄ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯍꯥꯞꯆꯤꯟꯕꯁꯤꯡ ꯌꯥꯗꯦ ꯑꯗꯨꯒ ꯏꯟꯁꯄꯥꯌꯔ ꯍꯥꯏꯕꯁꯤꯅ ꯐꯤꯂꯝ ꯑꯗꯨ ꯔꯤꯌꯦꯜ ꯂꯥꯏꯐ ꯏꯚꯦꯟꯠꯅ ꯕꯦꯖ ꯇꯧꯔꯒꯁꯨ ꯗꯥꯏꯔꯦꯛꯇꯔꯒꯤ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯁꯤꯡ ꯍꯥꯞꯆꯤꯟꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯤ ꯑꯗꯨꯅ ꯙꯨꯔꯟꯙꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯔꯤꯌꯦꯜ ꯂꯥꯏꯐ ꯏꯚꯦꯟꯠꯁꯤꯡꯗ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯔꯤꯄꯣꯔꯠ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯔꯟꯕꯤꯔ ꯁꯤꯡꯅ ꯂꯧꯔꯤꯕ ꯔꯣꯜ ꯑꯁꯤ ꯃꯦꯖꯔ ꯃꯣꯍꯤꯠ ꯁꯔꯃ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃꯈꯛꯀꯤ ꯋꯥꯔꯤꯗ ꯕꯦꯖ ꯇꯧꯕ ꯔꯣꯜꯅꯤ ꯍꯥꯏꯗꯨꯅ ꯐꯪꯏ ꯃꯦꯖꯔ ꯃꯣꯍꯤꯠ ꯁꯔꯃ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19 1978ꯇ ꯍꯔꯤꯌꯥꯅꯥꯒꯤ ꯔꯣꯍꯇꯛ ꯍꯥꯏꯕ ꯂꯝ ꯑꯁꯤꯗ ꯄꯣꯛꯈꯤ ꯃꯍꯥꯛ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯒ꯭ꯔꯨꯞ ꯑꯃꯗ ꯌꯥꯎꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯜꯍꯧꯕ ꯂꯨꯆꯤꯡꯕ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯒꯤꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯑꯁꯣꯀꯥ ꯆꯀ꯭ꯔ ꯐꯪꯈꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯙꯨꯔꯟꯙꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯈꯔꯗ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯇꯅꯅ ꯐꯤꯂꯝ ꯑꯁꯤ ꯃꯉꯣꯟꯗ ꯕꯦꯖ ꯇꯧꯗꯨꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯑꯃꯈꯛꯇꯤ ꯅꯠꯇꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯔꯣꯜ ꯑꯖꯦ ꯁꯟꯌꯥꯜ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯔꯣꯜ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯗꯣꯋꯥꯜꯒꯤ ꯔꯣꯜꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯔꯟꯕꯤꯔ ꯁꯤꯡꯕꯨ ꯄꯥꯀꯤꯁꯇꯥꯟꯗ ꯊꯥꯕꯒꯤ ꯄ꯭ꯂꯥꯟꯗꯒꯤ ꯍꯧꯔꯒ ꯐꯤꯂꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯛꯀꯗꯕ ꯃꯤꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯁꯤ ꯑꯖꯦ ꯁꯟꯌꯥꯜꯅ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯁꯨ ꯑꯖꯤꯠ ꯗꯣꯋꯥꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯈꯛꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯥꯀꯤꯁꯇꯥꯟꯗ ꯃꯤꯔꯣꯜ ꯑꯣꯏꯗꯨꯅ ꯁ꯭ꯄꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯈꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯟ ꯔꯦꯍꯃꯠ ꯗꯀꯦꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗ꯭ꯔꯒ ꯅꯣꯡꯃꯩ ꯂꯥꯂꯣꯟꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯆꯦꯟꯅꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯐꯥꯎ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤꯅ ꯔꯦꯍꯃꯠ ꯕꯥꯂꯣꯆ ꯀꯧꯏ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯗ ꯔꯣꯜ ꯑꯁꯤ ꯑꯛꯁꯦ ꯈꯟꯅꯥꯅ ꯂꯧꯏ ꯃꯊꯪꯗ ꯆꯧꯙꯔꯤ ꯑꯁꯂꯝ ꯁꯟꯖꯦ ꯗꯠꯅ ꯂꯧꯔꯤꯕ ꯔꯣꯜ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯟꯀꯥꯎꯟꯇꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯡ ꯆꯠꯄ ꯏꯟꯁꯄꯦꯛꯇꯔ ꯑꯃꯒꯤ ꯁꯛꯂꯣꯟꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯃꯃꯤꯡꯅ ꯆꯧꯙꯔꯤ ꯑꯁꯂꯝ ꯈꯥꯟ ꯀꯧꯏ ꯃꯉꯥꯁꯨꯕ ꯔꯣꯜꯗ ꯃꯦꯖꯔ ꯏꯛꯕꯥꯜ ꯐꯤꯂꯝ ꯑꯁꯤꯗ ꯖꯤꯍꯥꯗꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯃ ꯑꯣꯏꯅ ꯁꯛꯂꯣꯟ ꯂꯥꯡꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤꯅ ꯏꯌꯥꯁ ꯀꯥꯁꯃꯤꯔꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯐꯤꯂꯝ ꯑꯁꯤꯗ ꯏꯁꯂꯥꯝ ꯍꯥꯏꯕꯁꯤ ꯚꯥꯏꯑꯣꯂꯦꯟꯁꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯔꯣꯜꯁꯤꯡ ꯎꯠꯂꯤ ꯑꯗꯨꯅ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯉꯨꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯤꯂꯝ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯁꯥꯒꯠꯄ꯭ꯔꯥ ꯍꯥꯏꯕꯁꯤ अदुकी मतिक सममनहली तो हमारे पाकिस्तान तो दुश्मन नंबर 2 है, चाइना दुश्मन नंबर 3 है, लेकिन नंबर 1 दुश्मन जो है वो भारत के अंदर रह रहा है।
पे इंडियन एजेंट दिखाया जो पाकिस्तान के अंदर जाके उनको मार के आया, तो नफरत हमारे अंदर क्यों आएगी? मूवी बहुत ही अच्छी है, रियलिस्टिक बेस है पूरा और कोई प्रोपेगेंडा मूवी नहीं है पहली चीज। मसीगी मरुओइबा मरमदी फिल्म असिगी डायरेक्टर आदित्य धरना फिल्म असी अदुकी मतिक रियल लाइफ इवेंट अमसुंग फिक्शन अनी असी बोसलगा अदुकी मतिक फजना सेमखी। आदित्य धर हाइबा डायरेक्टर असी तोंगान तोंगान फिल्म यूरी द सर्जिकल स्ट्राइक चिबा फिल्म कयादा डायरेक्शन पीखिबा डायरेक्टर अमखगनी। फिल्म असिदा कैरेक्टर खक नंतना असेंबा थोकिबा थौदोक कया अमगी रियल फुटेज टू फिल्म असिदा उतली। मरुइना IC-814 एरोप्लेन हाईजैक तौखिबगी असेंबा थौदोक अदुसु फिल्म असिदा उतली। 26/11 अटैक मुंबई ताज होटल थोकिबा बॉम्ब ब्लास्ट अदुगी असेंबा रियल फुटेज अदु फिल्म असिदा उतली। तोंगान तोंगान टेरर अटैक कया अमगी रियल फुटेज सिंग फिल्म असिदा उतपगी ममी ताई। हाई फिल्म सिंग असिगी रियल फुटेज सिंग अमदी कैरेक्टर सिंग की ओइबा वारी सिंग असे फिल्म असिदा उतपना मरम ओइरगा प्रोपेगेंडा अमा संदोनबसु मरम असिना ओइ। फिल्म असिदा मरुइना मुस्लिम असी गैंगस्टर टेररिस्ट एक्सट्रीमिस्ट अमा ओइन उली मरम असिना क्रिमिनल सागतपदसु अचौबै थिलपी हाइदना फिल्म असी माइकै कया अमदगी पेंदबा नुवाइतबा अमदि यानिंगदबा फोंदोनरली। फिल्म असिना मतम अदुदा पालंबा कांग्रेस की गवर्नमेंट बुसु सिन कया अमदा क्रिटिसाइज तौबा मतम अदुगी गवर्नमेंट कांग्रेस की असोइबा फेलर कया अमा बुसु फिल्म अदुना उतपना मरम ओइरगा फिल्म असी बीजेपी की प्रोपेगेंडा सेंदोकपनि हाइदना फिल्म असिसु तोंगा तोंगा मिर कया अमना यानिंगदबा फोंदोनरली। अरोइबदि मैं आपनो को वीडियो सु लोइबो यंबिदमक्तदा थागचरी अदोंदोगी मोतसु कमेंट सेक्शन दा थंबिरमु चैनल असिदा सब्सक्राइब तौदबा तारदि मैम चैनल असिबु सब्सक्राइब तौबिरमु अमदि वीडियो सु शेयर तौबिरमु।